Macha, angang macha, nang siyan gam ta yaudro. Ay talab lewge. Ay talab sadi, sales yaudi. Is, Kaya nung form fill up to last year yauditi. Form fill up di ako'y tasong na doon sangi. this tuk jay bani mi. Yam haw ne mi. Siyan ga yaudi kar bro se. Ay test ka tong hindi da. Yaudi da bro se. Bro se bro. Bro ba. Lem. Lemo. As, lupa ko nilo sa lakanu ko. Nawalaw de he. As, ako'y tasong na hanga di ka makitong ni. Kaya nang dito po? Lan galaba. Lan na tebe ma. Tsunami phawala. Chak na chak lam bane. Ta selo nang jo. Sida ay jangum jaya banat raga. Kristo roy me. Mayam buto ngula abadi upo. Sida di ke sulaw ay da. Namona panas. Nindu kaim tang vitamin noi. Mapan thulak sa thare ne. Taso, che, yari sa tuwa ba taso? Khambar na khwa. Kaitorage dabi ba? Nawbadi sel orga talab chaji na hawle me. Hima. Che. Ki ja. Yam tang dai. Che. Ja. Mutu mana si gum thok chak taw ba. To khoi si de khango. Yush da ba. Hꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯃꯑꯣꯡ ꯑꯃꯅꯦ ꯆꯥꯁꯜꯂꯣ ꯅꯪꯁꯨ ꯄꯨꯡꯁꯦ ꯊꯦꯡꯈ꯭ꯔꯦ Nang cha selo ai puk thalle. ꯑꯦ ꯍꯧꯖꯤꯛꯇ ꯌꯥꯝ ꯂꯥꯝꯃꯦ ꯍꯥꯏꯔꯝꯈꯤꯗꯥꯏꯅꯦ Si yang mang de. Ai. Namona pana. Nindu kaim tang vitamin noi. Mapan thulak sa thare ne. Bema. Ngenge law ni nang ko. Kaidaurige nangbo loidribo. Ma, lae. Taso. Ha? Kaitorge. Taso potharuro. Aigi julo salak tawre. Thaba wana chalubaga. Nangonda du wabiyu haidene. Nang larik pada tu pato. Tasong hak lagi. Pato. Taso ngayigidama yamna ware ko. Nanawna taso ginima soilan thumangani. Moi ba. Cha leijare. Nasage di piramma bro. Pirame. Dari ka pahora bro mabo. Pahoriye. Sangomga yerumgasu piramabane. Ado moiba. Ibemase hantak marakse mamang mahada. Ikang kangum lakum. Laukhongmagi mawonggum tawe. Ado maiba amtang tanaraga yengthoksira moiba. Mama nang jidi mamangda ki khang uduna tawbo rini. Toroida. Hey, nasano pito ko tuto salo.
tingkhe la khe pasi ju phatabani ko moi ba ꯀꯩꯅꯣ ꯑꯌꯨꯛꯁꯤꯗ ꯔꯣꯃꯥꯟꯁꯀ ꯇꯧꯅꯔꯝꯃꯤꯁꯤꯕꯣ is kaya di kai khangdi nu mamai se ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯐꯥꯒꯤꯒ ꯑꯝꯇ ꯇꯧꯕ ꯌꯥꯗꯕ ꯈꯪꯗꯦ ꯃꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯕꯥꯕꯨ Morning. mana chakra poni moi mapam cha se ꯕꯥꯕꯨ How? ꯎꯝ Ayuni shagi kari wala ke. ꯀꯩꯁꯨ ꯋꯥꯠꯇꯦꯗ ꯁꯦꯜ ꯈꯤꯇ ꯄꯤꯌꯣ ꯗ꯭ꯔꯦꯁꯁꯨ ꯈꯔ ꯂꯩꯒꯦ ꯕꯣꯏꯁꯨ ꯈꯔ ꯂꯩꯒꯦ Kaya ano ne? 5,000 ꯈꯛꯇꯅꯦ ꯑꯕꯦꯝꯃꯁꯨ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁꯣꯄꯤꯡ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ Pira lore dana. Horen salam dai dane. Namade ki loro. Ado jatombe. Nang na thau dane. Puning sanga dabni ko. Nami duna hido. Pung phana hi ya de. ꯍꯣꯏꯕ ꯕꯥꯕꯨ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯦꯕ Adoi padi ka hai na lang thokpadi pamde ko. ꯍꯣꯏ ꯉꯥꯏꯈꯣ ꯍꯣꯏ ꯉꯥꯏꯈꯣ ꯏꯃꯥ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯑꯩꯅ ꯅꯥꯄꯤꯕ ꯌꯥꯔꯦ ꯇꯣꯛꯑꯣ ꯁꯤꯟꯅꯕ ꯇꯥꯔꯦ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯌꯥꯔꯦ ꯇꯣꯛꯑꯣꯕ ꯃꯈꯣꯏꯁꯦ ꯌꯥꯝ ꯐꯠꯇꯕ ꯉꯥꯡ ꯉꯥꯛꯇꯅꯦ ꯃꯈꯣꯏꯁꯦ ꯍꯥꯠꯂꯒ ꯐꯒꯗꯕꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯆꯠꯁꯤ ꯆꯠꯂꯣ ꯍꯩꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯍꯨꯟꯗꯣ ꯂꯋꯥꯏꯗ ꯍꯨꯟꯕ ꯐꯠꯇ꯭ꯔꯤꯕꯣ ꯁꯦ ꯏꯁꯤꯡꯁꯦ ꯊꯛꯆꯜꯂꯣ ꯑꯁ ꯏꯁꯤꯡꯒ ꯂꯥꯏꯔꯤ ꯑꯕꯦꯝꯃ ꯑꯩ ꯌꯨꯝꯗ ꯑꯝꯇ ꯊꯤꯟꯕꯤꯒꯦꯔꯥ ꯑꯦ ꯉꯁꯥꯏꯒꯤꯗꯣ ꯃꯤꯠꯇ ꯁꯨꯝ ꯎꯔꯒ ꯂꯩꯔꯦ ꯀꯤꯒꯟꯈ꯭ꯔꯕꯣꯅꯤꯍꯦ ꯅꯪꯁꯤꯁꯨ ꯗꯥꯄꯤꯕꯥꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯅꯠꯇꯤꯌꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯏꯗꯨꯕꯣ ꯗꯥꯄꯤꯕꯥꯁꯦ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯄꯅꯦ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕ ꯑꯗꯨꯁꯨ ꯑꯔꯥꯞꯄ ꯈꯨꯡꯒꯪꯗꯒꯤ ꯑꯉꯥꯡ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯩꯔꯛꯄꯅꯦ ꯆꯦꯛꯀꯣꯟ ꯃꯄꯨꯅ ꯁꯦꯟꯅꯕꯤꯗꯨꯅ ꯑꯗꯣ ꯗꯥꯄꯤꯕꯥꯗꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯍꯧꯗꯕ ꯃꯥꯜꯂꯦ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯃꯅꯥꯎꯅꯨꯄꯥꯗꯣ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦꯁꯨ ꯍꯥꯏ ꯑꯗꯨꯕꯨ ꯈꯪꯗꯦ ꯕꯣꯏꯆꯥꯒꯤꯗꯃꯛꯇꯅꯦ ꯃꯥꯅ ꯏꯇꯠ ꯇꯠꯇꯅ ꯃꯤ ꯈꯠꯅꯔꯤꯕꯗꯣ ꯃꯥꯅ ꯂꯥꯜꯂꯨꯕꯗꯤ ꯑꯃꯠꯇ ꯅꯠꯇꯦ ꯉꯍꯥꯃꯨꯛꯀꯤ ꯊꯧꯗꯣꯛ ꯍꯣꯇꯦꯜꯒꯤ ꯊꯧꯗꯣꯛ ꯀꯣꯂꯦꯖꯀꯤ ꯊꯧꯗꯣꯛ ꯉꯁꯤꯒꯤꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯕꯣꯏꯆꯥꯒꯤ ꯉꯥꯛꯇꯅꯦ ꯏꯇꯥꯎ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯨ ꯍꯥꯏꯔꯒ ꯏꯇꯥꯎ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯃꯣꯏꯗꯣ ꯌꯥꯝꯅ ꯍꯦꯟꯖꯜꯂꯦ ꯑꯗꯨꯅ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯅꯤ ꯏꯇꯥꯎ ꯏꯕꯨꯡ ꯃꯁꯛ ꯐꯖꯕ ꯅꯪꯒꯤ ꯄꯔꯥꯗꯣ ꯃꯈꯣꯏ ꯐꯖꯅ ꯆꯤꯟꯐꯥ ꯄꯨꯔꯕꯅꯤ ꯃꯈꯣꯏꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯕꯦꯝꯃꯒꯤ ꯃꯃꯥꯟꯅꯕꯤꯗꯣ ꯑꯗꯨ ꯐꯥꯎꯕ ꯆꯤꯟꯐꯥ ꯄꯨꯕ ꯌꯥꯎꯔꯝꯂꯅꯤ ꯏꯇꯥꯎ ꯅꯪꯁꯤꯗꯤꯕ ꯅꯍꯥꯟꯗ ꯊꯣꯛꯈꯤꯕꯗꯨꯒꯤ ꯆꯟꯊꯣꯛꯅ ꯆꯦꯟꯅ ꯍꯥꯏꯈꯤꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯌꯥꯔꯛꯑꯅꯤ ꯁꯣꯏꯗ꯭ꯔꯦ ꯌꯥꯗ ꯌꯥꯗ꯭ꯔꯦꯗꯅ ꯃꯇꯥꯡ ꯆꯥꯗꯦ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯑꯗꯨꯁꯨ ꯕꯨꯆꯥ ꯆꯪꯉꯨꯆꯣ ꯅꯌꯥꯝꯕꯁꯦ ꯑꯝꯇ ꯊꯦꯡꯕꯆꯣ ꯅꯪꯒꯤ ꯍꯥꯛꯇꯛꯇꯅꯦ ꯅꯌꯥꯝꯕꯁꯦ ꯃꯤ ꯋꯥꯟꯗꯕ ꯁꯤꯕ ꯌꯥꯎꯗ꯭ꯔꯕꯅꯤꯀꯣ ꯆꯪꯉꯨ ꯆꯠꯂꯣ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯗꯤꯕ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯑꯁ 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 ꯑꯦꯜꯂꯕꯅꯦ ꯑꯩꯗꯤꯕ ꯑꯕꯦꯝꯃ ꯑꯁ ꯑꯩ ꯒꯥꯔꯤ ꯊꯥꯎ ꯇꯠꯈ꯭ꯔꯦ ꯑꯦ ꯀꯥꯏꯗꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯀꯜꯕꯥꯔꯠ ꯃꯅꯥꯛꯀꯤꯗꯣ ꯑꯗꯨ ꯈꯔ ꯍꯦꯟꯗꯣꯔꯛꯄꯗꯅꯦ ꯑꯁ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯣ ꯑꯩ ꯂꯥꯛꯀꯦꯁꯨ ꯑꯩ ꯒꯥꯔꯤꯗꯣ ꯌꯥꯗ꯭ꯔꯦꯅꯦ ꯑꯁ ꯌꯥꯔꯅꯤ ꯂꯥꯛꯇ꯭ꯔꯁꯨ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯊꯥꯎꯒ ꯐꯪꯒꯗ꯭ꯔꯣ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒꯅꯦ ꯀꯩꯊꯦꯜ ꯃꯆꯥ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯗ ꯐꯪꯕꯅꯦ ꯍꯣꯏ ꯐꯔꯦꯁꯦ ꯑꯩ ꯊꯝꯃꯒꯦ ꯌꯥꯅꯕ ꯁꯤꯜꯂꯛꯑꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ
ꯂꯩꯔꯦ ꯏꯇꯥꯎ ꯆꯠꯀꯗꯧ ꯃꯥꯜꯂꯦ ꯏꯇꯥꯎ ꯈꯥꯝꯃꯨ ꯏꯇꯥꯎ ꯂꯩꯁꯥꯕꯤ ꯀꯌꯥꯗ꯭ꯔꯕꯣ ꯒꯥꯔꯤ ꯌꯥꯗꯕ ꯅꯠꯇꯦ ꯊꯥꯎ ꯂꯣꯏꯈꯤꯕꯅꯦ ꯊꯥꯎꯗꯨꯗꯤ ꯑꯩꯈꯣꯏ ꯂꯧꯖꯔꯝꯃꯒꯦ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯗꯤ ꯑꯝꯇ ꯄꯤꯕꯤꯔꯝꯃꯨꯗꯅ ꯍꯥꯏ ꯃꯤꯠꯌꯦꯡꯗꯨꯐꯥꯎꯗꯤ ꯊꯃꯣꯏꯗ ꯄꯥꯜꯂꯤꯍꯦ ꯏꯃꯥꯒꯤ ꯃꯃꯧꯅꯦ ꯍꯥꯏꯕꯗ ꯏꯃꯥꯗꯤ ꯊꯤꯅ ꯍꯔꯥꯎꯔꯅꯤ ꯅꯠꯇ꯭ꯔꯅꯦ ꯏꯇꯥꯎ ꯑꯩꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥꯎꯅ ꯍꯥꯏꯁꯦ ꯀꯣꯛ ꯌꯥꯊꯣꯛꯄꯤꯈ꯭ꯔꯣꯗꯅ ꯊꯥꯎꯗꯨꯁꯨ ꯑꯩꯈꯣꯏ ꯂꯧꯔꯝꯃꯒꯦ ꯀꯔꯤ ꯈꯜꯂꯤꯒꯦꯅ ꯅꯣꯏꯒꯤꯁꯦ ꯇꯥꯒꯦꯅ ꯁꯨꯝ ꯇꯥꯕꯅꯤ ꯅꯨꯄꯤꯅꯦꯅ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯁꯥꯎꯔꯒ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯐꯥꯎꯗꯤ ꯊꯃꯣꯏꯗ ꯄꯥꯜꯂꯤꯍꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯜꯂꯤ ꯃꯤꯠꯌꯦꯡꯗꯨꯒ ꯏꯁꯥꯁꯦ ꯂꯣꯡꯅ ꯍꯩꯊꯗꯧꯔꯦ ꯁꯛꯇꯥꯁꯤꯡꯁꯤꯒ ꯍꯣꯏ ꯑꯁꯤꯅ ꯀꯔꯣꯝꯗꯩꯅꯣ ꯍꯥꯏꯖꯤꯜꯂꯛꯏꯁꯦ ꯂꯝꯕꯤꯁꯤꯗ ꯂꯣꯡꯀꯦꯟ ꯆꯦꯜꯂꯗꯤ ꯀꯣꯏꯂꯥꯁꯤꯗ ꯃꯀꯣꯛꯇ ꯌꯩꯁꯤꯟꯗꯅ ꯂꯥꯛꯄꯤꯕ ꯃꯥꯗꯣ ꯒꯥꯔꯤ ꯊꯥꯎ ꯌꯥꯎꯗ꯭ꯔꯦꯅ ꯃꯃꯤꯠꯇꯤ ꯀꯥ ꯃꯀꯣꯛ ꯆꯥꯛꯄ ꯁꯤ ꯃꯥꯅ ꯀꯧꯔꯤꯁꯤ ꯌꯦꯡꯉꯨ ꯀꯣꯛ ꯆꯥꯅꯤ ꯆꯠꯂꯣ ꯌꯥꯒꯗꯕꯅꯦꯕ ꯊꯣꯛꯂꯛꯄꯗ ꯍꯪꯗꯣꯡꯅ ꯀꯥꯟꯈ꯭ꯔꯦ ꯌꯥꯔꯣꯏꯗꯕꯅꯤ ꯏꯇꯥꯎ ꯊꯥꯎ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯣ ꯌꯥꯎꯗ꯭ꯔꯦ ꯊꯥꯎ ꯅꯨꯡꯗꯣ ꯐꯖꯅ ꯆꯦꯛ ꯇꯧꯔ ꯊꯧꯔꯗꯤ ꯐꯗꯧꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣꯏ ꯂꯧꯔꯨꯒꯦ ꯃꯍꯥ ꯇꯝꯊꯤꯕ ꯅꯪꯅ ꯄꯥꯈꯠꯍꯟꯗꯅꯅꯦ ꯊꯥꯎ ꯍꯥꯟꯕꯒꯁꯦ ꯀꯥꯎꯔꯤꯅꯦ ꯈꯪꯗ꯭ꯔꯤ ꯂꯥꯛꯄꯨ ꯂꯥꯛꯇꯣꯏꯖꯥꯠꯂꯣ ꯁꯤꯕꯣ ꯂꯥꯛꯇꯤ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦ ꯁꯦ ꯃꯇꯨꯡꯗꯗꯤ ꯅꯤꯡꯊꯤꯅ ꯌꯨꯝꯗꯒꯤ ꯌꯦꯡꯂꯒ ꯊꯕꯛ ꯆꯠꯊꯣꯛꯄꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯐꯪꯕ ꯁꯦꯠꯇꯨꯅ ꯆꯥꯔꯕ ꯃꯇꯝꯅꯤꯀꯣ ꯁꯦ ꯅꯪꯒꯤ ꯆꯥꯗꯣ ꯁꯤꯗ ꯂꯩꯔꯦ ꯏꯅꯦ ꯕꯣꯔꯥ ꯄ꯭ꯂꯦꯠ ꯑꯝꯇ ꯍꯣꯏ ꯗꯥꯉꯝꯕ ꯕꯣꯔꯥ ꯆꯥꯗꯣꯏꯔꯣ ꯑꯧ ꯕꯣꯔꯥ ꯆꯥꯒꯦ ꯂꯥꯛꯏꯅꯦ ꯅꯣꯏ ꯗꯥ ꯄꯤꯕꯥꯁꯨ ꯌꯥꯎꯔꯤꯌꯦ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ ꯇꯥꯎ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯏꯆꯟ ꯑꯅꯤꯒꯤꯁꯨ ꯂꯩꯊꯕ ꯇꯥꯔꯦꯅꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯂꯤꯟꯊꯣꯏ ꯍꯥꯏꯕꯅꯤꯀꯣ ꯃꯥꯅꯦ ꯑꯣ ꯑꯩꯒꯤ ꯅꯉꯝꯕ ꯍꯧꯖꯤꯛ LLB ꯇꯧꯔꯤ ꯑꯣ ꯑꯃ ꯅꯣꯏ ꯗꯥꯁꯤꯅ ꯄꯤꯕ ꯑꯕꯦꯝꯃ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯦ ꯏꯍꯩ ꯍꯩꯅꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦꯗ ꯑꯩꯈꯣꯏꯕꯨ ꯐꯝꯐꯝ ꯍꯣꯡꯇꯣꯛꯄꯅ ꯐꯗꯣꯏꯖꯥꯠꯂꯣ ꯗꯥꯉꯝꯕ ꯁꯥꯎꯅꯣ ꯂꯤꯟꯊꯣꯏꯁꯦ ꯃꯤ ꯀꯌꯥ ꯄꯨꯟꯗꯕꯅꯤ ꯌꯥꯏꯗ ꯑꯗꯣ ꯏꯆꯟ ꯑꯅꯤꯗꯤ ꯍꯧꯖꯤꯛ ꯀꯩꯀꯩ ꯍꯣꯠꯅꯔꯤꯕ ꯑꯕꯦꯝꯃꯒ ꯄꯨꯟꯅ ꯀꯣꯆꯤꯡ ꯑꯃ ꯆꯠꯂꯤꯌꯦ ꯐꯩ ꯀꯟꯅ ꯍꯣꯠꯅꯧ ꯑꯗꯣ ꯋꯥ ꯑꯃ ꯇꯧꯗꯣꯛꯀꯦ ꯉꯁꯤꯗꯤ ꯇꯟꯖꯥ ꯆꯥꯅꯁꯨ ꯊꯦꯡꯅꯔꯦ ꯍꯣꯏ ꯀꯩꯅꯣ ꯍꯥꯏꯅꯩꯗ ꯍꯥꯏꯈ꯭ꯔꯣꯗꯅ ꯀꯩꯅꯣ ꯏꯇꯥꯎ ꯑꯣ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯒꯦꯅ ꯈꯜꯂꯝꯃꯤꯅꯤ ꯅꯨꯃꯤꯠꯇꯨꯁꯨ ꯅꯤꯡꯊꯤꯅ ꯆꯥꯝꯊꯣꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯆꯥꯟꯗꯅ ꯇꯟꯖꯥ ꯑꯃ ꯄꯤꯅꯕꯤꯔꯦ ꯁꯣꯏꯗꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇꯦꯗ ꯑꯩꯅꯁꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯅꯍꯥꯟ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯗꯨꯁꯨ ꯊꯦꯡꯛꯁ ꯐꯥꯎꯕ ꯍꯥꯏꯖꯕ ꯅꯪꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯃꯇꯦꯡ ꯀꯌꯥꯝ ꯄꯥꯡꯅꯔꯝꯃꯤꯅ ꯄꯥꯡꯅꯔꯝꯅꯦ ꯂꯣꯟ ꯌꯥꯝ ꯄꯥꯡꯅꯔꯝꯅꯦ ꯁꯦ ꯅꯪꯒꯤ ꯆꯥꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯪꯗꯅ ꯃꯇꯦꯡ ꯌꯥꯝ ꯇꯧꯅ ꯂꯩꯔꯝꯃꯦ ꯐꯔꯦ ꯏꯆꯟ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯅꯤꯡꯉꯛꯄꯁꯨ ꯌꯥꯏ
ꯑꯗꯣ ꯅꯕꯥꯅꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯃꯣ ꯍꯥꯏꯕꯕꯨ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯐꯣꯟ ꯌꯥꯎꯔꯝꯗ꯭ꯔꯦ ꯏꯇꯥꯎ ꯅꯪ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯌꯨꯝ ꯊꯝꯃꯝꯃꯦ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ 961-2585-268 ꯑꯗꯨ ꯅꯣꯏ ꯗꯥꯄꯤꯕꯥꯒꯤꯅꯤ ꯁꯦꯞ ꯇꯧꯁꯜꯂꯣ ꯁꯦ ꯃꯇꯨꯡꯗꯗꯤ ꯅꯤꯡꯊꯤꯅ ꯌꯨꯝꯗꯒꯤ ꯌꯦꯡꯂꯒ ꯊꯕꯛ ꯆꯠꯊꯣꯛꯄꯤꯌꯨ ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯃꯤꯠꯇ ꯁꯨꯝ ꯎꯁꯜꯂꯛꯏꯁꯤꯅ ꯑꯁ ꯑꯩꯗꯤꯕꯀꯣ ꯀꯩꯅꯣꯕ ꯃꯤꯠꯇꯒ ꯁꯨꯝ ꯎꯔꯒ ꯂꯩꯁꯦ ꯑꯩꯗꯤꯕ ꯄꯦꯜꯂꯕꯅꯦ ꯍꯥꯏꯁꯦ ꯕꯦꯝꯃ ꯏꯃꯥ ꯆꯥꯕ ꯀꯩꯗꯧꯔꯒꯦ ꯆꯥꯕ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯣ ꯍꯥ ꯅꯣꯏ ꯄꯥꯕꯨꯡ ꯀꯧꯔꯛꯎꯔꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯄꯥꯈꯠꯈꯟꯈ꯭ꯔꯦ ꯑꯣꯏꯕ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯈꯤꯗꯣꯏꯅꯦ ꯏꯁ ꯀꯔꯤꯒꯤ ꯀꯩꯁꯨ ꯇꯧꯗꯕ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯑꯩ ꯂꯥꯛꯄꯗ ꯈꯪꯉꯤꯗꯨꯕꯨ ꯑꯁ ꯏꯃꯥ ꯑꯗꯨꯗꯤꯅꯦ ꯅꯪꯅ ꯈꯪꯀꯧ ꯀꯧꯕꯗꯨꯗꯅꯦ ꯈꯪꯕꯒꯤꯅꯦ ꯑꯩ ꯉꯥꯛꯇ ꯂꯥꯏꯔꯤꯛ ꯄꯥꯍꯧꯈꯤꯒꯦ ꯆꯠꯂꯣ ꯌꯥꯔꯦ ꯅꯪ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯍꯦ ꯃꯆꯤꯟꯁꯦ ꯉꯧꯁꯤꯟꯅꯕ ꯌꯥꯔꯣꯏꯀꯣ ꯍꯧꯖꯤꯛꯅꯦ ꯂꯥꯡꯐꯥꯡ ꯇꯧ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯀꯣ ꯁꯦ ꯁꯤ ꯅꯪꯅ ꯁꯤ ꯄꯩꯔꯤ ꯃꯌꯥꯝꯁꯦ ꯁꯤ ꯌꯥꯝ ꯐꯔꯦꯀꯣ ꯁꯤ ꯍꯥꯡꯉꯤꯁꯤꯗ 아들 ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯁꯣꯝꯒꯤꯁꯦ ꯁꯤ ꯂꯣꯏ ꯄꯣꯔꯛꯑꯣ. ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯅꯥꯄꯤꯕ ꯑꯩ ꯂꯤꯟꯊꯣꯏꯅꯦ. ꯑꯣ ꯅꯥꯄꯤꯕꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯑꯩ ꯀꯣꯟꯅ ꯇꯧꯖꯔꯒꯦ. ꯊꯕꯛ ꯃꯐꯝꯗ ꯂꯩ. ꯃꯥꯃꯥ 이만하비 नत्ते 이만하비네. 호이다. 이만하비 오이게라 이만하부 오이게라 그쇼 가이데. 마마는 야이. 마마는 야리. 송기세 세. 송기세 시 부설로고. 난 까우니. 실로 탐. 야래. ꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯉꯍꯥꯛ ꯑꯣꯏꯔꯦ. ꯑꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝ ꯆꯥꯎꯁꯦ. 그래도래 비바. 능 한득시 장년이 나이데. 능부 타박 그러신로. 마마, 아이기지. 에이. 타박 시붕어. 등 직신 법 하버리네. 마마이 장난이나 보나저라게. 한득 다 그러시다 파일체 마ям 펜딩 레래. 능 파일 수수드래. 그래. 나시 심비싱이 구수물도 나시 비통나부터로. 마마. 야래. 정어서 하고 들어.